ꯑꯩꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯑꯩ ꯂꯩꯁꯥꯕꯤ ꯐꯥꯔꯦ 10ꯁꯨꯕ ꯇꯥꯡꯀꯛ꯫ ꯅꯣꯡꯃ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯅꯕ ꯃꯇꯝ ꯑꯃꯗ ꯗꯦꯕꯤꯀꯥ ꯁꯤꯜꯚꯤꯌꯥ ꯈꯣꯏ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩ꯫ ꯁꯤꯜꯚꯤꯌꯥ: ꯑꯁ 12 ꯀꯥꯔꯛꯄꯗꯒꯤ ꯂꯥꯏꯔꯤꯛꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯥꯅꯤꯡꯗꯕ ꯍꯦꯟꯖꯤꯜꯂꯛꯑꯦ ꯑꯩ꯫ ꯔꯦꯕꯤꯀꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ: ꯄꯥꯅꯤꯡꯉꯣꯏ ꯑꯩ ꯈꯪꯉꯦ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯉꯣꯏ ꯍꯥꯏꯕꯁꯦ꯫ ꯏꯁ ꯌꯥꯝ ꯈꯪꯕꯤꯔꯦꯗ꯫ ꯅꯪꯅ ꯈꯟꯕ ꯋꯥꯈꯜꯕꯨ ꯑꯩꯅ ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯑꯩꯅ ꯀꯔꯤ ꯈꯟꯗꯅ ꯅꯪꯅ ꯈꯪꯕꯤꯔꯤꯕ? ꯂꯥꯏꯔꯤꯛꯀꯤ ꯃꯍꯨꯠꯇ ꯗꯥꯉꯥꯟꯕꯒꯤ ꯋꯥꯈꯜꯇꯅꯤ ꯅꯪꯅ ꯈꯜꯂꯤꯕ, ꯑꯗꯨꯅꯗꯤ ꯀꯥꯏꯗꯒꯤ ꯂꯥꯏꯔꯤꯛ ꯆꯪꯗꯣꯏꯅꯣ? ꯌꯥꯝ ꯆꯨꯝꯅ ꯍꯥꯏꯌꯦ ꯅꯪꯁꯦ꯫ ꯑꯗꯨꯅꯤ ꯑꯩꯗꯤ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ꯫ ꯑꯁꯦꯡꯕꯅꯤ ꯑꯩ ꯂꯥꯏꯔꯤꯛꯀ ꯄꯥꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯄꯥꯅꯤꯡꯗ꯭ꯔꯁꯨ ꯅꯝꯐꯨꯗ ꯈꯔꯗꯤ ꯄꯥꯁꯦ 12ꯁꯤꯗ ꯄꯥꯁ ꯇꯧꯅꯕ꯫ ꯁꯤꯜꯚꯤꯌꯥ ꯂꯥꯞꯇꯛꯅ ꯗꯦꯕꯤꯀꯥꯅ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯑꯁꯤꯕꯨ ꯐꯣꯔꯦꯅꯔꯗꯣ ꯅꯠꯇ꯭ꯔꯣ? ꯔꯦꯕꯤꯀꯥꯁꯨ ꯑꯃꯨꯛ ꯈꯨꯝꯂꯛꯏ: ꯃꯥꯅꯤꯅꯦ, ꯃꯥꯗꯤ ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯔꯤꯕ? ꯑꯦ ꯐꯅꯦꯛꯀ ꯁꯦꯠꯂꯝꯃꯦ, ꯅꯍꯥꯟꯋꯥꯏꯗꯤ ꯁꯦꯒꯥꯏꯕꯤ ꯌꯥꯝꯅ ꯁꯦꯠꯈꯤꯕꯅꯦ꯫ ꯏꯀꯥꯏꯔꯛꯏ ꯑꯣꯏꯔꯝꯅꯤ, ꯃꯤꯔꯝꯒꯤ ꯁꯟ ꯃꯆꯤ ꯂꯣꯡꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯗꯦꯕꯤꯀꯥꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨ ꯌꯧꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯗꯦꯕꯤꯀꯥ: ꯑꯣꯏ ꯅꯕꯥꯅꯤ ꯉꯥꯏꯈꯣ꯫ ꯁꯤꯜꯚꯤꯌꯥꯒ ꯔꯦꯕꯤꯀꯥꯒ ꯉꯛꯅ ꯌꯦꯡꯅꯩ, ꯑꯗꯨꯒ ꯗꯦꯕꯤꯀꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯤꯜꯚꯤꯌꯥ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ? ꯁꯤꯜꯚꯤꯌꯥꯅ: ꯑꯩꯅꯦ꯫ ꯗꯦꯕꯤꯀꯥꯅ ꯑꯃꯨꯛ: ꯑꯣ ꯑꯩꯅ ꯃꯥꯜꯂꯤ ꯈꯜꯂꯤꯅꯦ꯫ ꯏꯆꯦ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯅꯣꯏ ꯑꯩ ꯃꯁꯛ ꯈꯪꯂꯝꯒꯅꯤ꯫ ꯑꯧ ꯈꯪꯉꯦ, ꯗꯥꯉꯥꯟꯕ ꯍꯣꯏꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯗꯣ꯫ ꯆꯨꯝꯅ ꯍꯥꯏꯔꯦ, ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯈꯪꯉꯕ? ꯁꯤꯜꯚꯤꯌꯥꯅ: ꯐꯣꯔꯦꯅꯔ ꯅꯠꯇꯦ ꯈꯪꯗꯦ꯫ ꯗꯦꯕꯤꯀꯥ ꯀꯧꯋꯦ, ꯈꯪꯖꯜꯂꯣ꯫ ꯅꯣꯏ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ, ꯏꯆꯦ ꯑꯗꯨꯝ ꯀꯧ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯉꯥꯏꯈꯣ, ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ, ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯂꯥꯛꯑꯣ꯫ ꯁꯤꯜꯚꯤꯌꯥ ꯔꯦꯕꯤꯀꯥꯗ ꯌꯦꯡꯂꯛꯏ꯫ ꯔꯦꯕꯤꯀꯥꯅ ꯑꯃꯨꯛ: ꯆꯦ ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯗꯦꯕꯤꯀꯥꯁꯨ: ꯅꯪꯒ ꯆꯥꯗꯧ ꯋꯥ ꯅꯠꯇꯦ꯫ ꯔꯦꯕꯤꯀꯥ ꯁꯤꯜꯚꯤꯌꯥꯗ ꯆꯠꯂꯨꯔꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯗꯦꯕꯤꯀꯥꯅ ꯁꯤꯜꯚꯤꯌꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯈꯔ ꯆꯠꯈꯠꯂꯤ, ꯃꯇꯥꯏ ꯑꯣꯏꯔꯞ ꯂꯦꯞꯂꯒ꯫ ꯆꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯏꯆꯦ ꯋꯥ ꯍꯥꯏꯒꯦ, ꯅꯪꯁꯨ ꯅꯀꯣꯛ ꯃꯆꯥ ꯑꯃꯗꯤ ꯄꯥꯟꯕꯅꯤꯅ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯕꯗ ꯅꯪꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯆꯦꯅ ꯍꯥꯏꯅꯤꯡꯕꯗꯣ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯗꯦꯕꯤꯀꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ: ꯅꯪ ꯉꯥꯟꯕ ꯈꯪꯉꯤꯀꯣ? ꯈꯪꯉꯤ꯫ ꯃꯥꯒꯤ ꯃꯔꯝꯗꯗꯤ ꯅꯪ ꯀꯌꯥꯝ ꯈꯪꯉꯦ? ꯁꯤꯜꯚꯤꯌꯥ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯗꯦꯕꯤꯀꯥꯅ ꯑꯃꯨꯛꯀꯁꯨ: ꯈꯪꯗꯦ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯃꯔꯜ ꯃꯊꯨꯝ ꯂꯩ, ꯃꯁꯛ ꯐꯖꯩ, ꯁꯤ ꯅꯠꯇ꯭ꯔꯣ? ꯗꯦꯕꯤꯀꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯁꯤꯜꯚꯤꯌꯥꯗꯤ ꯆꯃꯝꯅꯔꯤ꯫ ꯗꯦꯕꯤꯀꯥ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ: ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤꯗ ꯉꯥꯎꯕꯁꯤꯗꯤ, ꯉꯜꯂꯤꯉꯩꯗ ꯋꯥꯈꯜ ꯑꯗꯣ ꯊꯥꯗꯣꯛꯄꯅ ꯐꯒꯅꯤ꯫ ꯀꯩꯁꯨ ꯂꯩꯇ꯭ꯔꯕꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨꯅꯦ ꯂꯃꯈꯥꯡꯗ ꯊꯥꯗꯠꯀꯦꯗꯤ ꯈꯟꯒꯅꯨ꯫ ꯁꯤꯜꯚꯤꯌꯥ: ꯆꯦ ꯑꯩ ꯚꯥꯞ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯉꯥꯟꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯍꯥꯏꯔꯕꯗꯤ ꯅꯪ ꯚꯥꯞ ꯇꯥꯕ ꯉꯝꯒꯗ꯭ꯔꯥ? ꯆꯦ ꯍꯧꯖꯤꯛꯇꯤ ꯚꯥꯞ ꯇꯥꯔꯕ? ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯀꯔꯤ ꯑꯣꯏꯗꯅ ꯊꯥꯛ ꯋꯥꯡꯕ ꯈꯜꯂꯤꯅꯣ? ꯑꯣꯏꯔꯣꯏꯗꯕꯗ ꯏꯔꯥꯡ ꯌꯥꯝꯅ ꯁꯥꯒꯠꯀꯅꯨ꯫ ꯅꯍꯩ ꯇꯝꯕ ꯂꯥꯛꯂꯕꯗꯤ ꯐꯖꯅ ꯇꯝꯃꯨ꯫ ꯏꯔꯥꯡ ꯇꯝꯂꯒ ꯅꯨꯄꯥ ꯐꯥꯒꯦ ꯈꯟꯒꯅꯨ꯫ ꯉꯥꯟꯕꯒꯤ ꯋꯥꯈꯜꯗꯣ ꯊꯨꯅ ꯊꯥꯗꯣꯛꯎ꯫ ꯑꯩ ꯉꯥꯟꯕꯒ ꯆꯍꯤ 8-9 ꯁꯨꯔꯦ ꯅꯨꯡꯁꯤꯅꯔꯛꯄ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯐ꯭ꯂꯦꯠ ꯑꯃꯠꯇꯗ ꯔꯨꯝ ꯊꯪꯅꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤ꯫ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯦꯠꯅ ꯅꯨꯡꯁꯤꯅꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯜꯂꯨ꯫ ꯁꯤꯜꯚꯤꯌꯥ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯇꯥꯏ, ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯤ꯫ ꯗꯦꯕꯤꯀꯥ: ꯑꯩꯅ ꯁꯤ ꯍꯥꯏꯌꯦꯅ ꯋꯥꯔꯧꯒꯅꯨ, ꯏꯅꯥꯎꯒꯨꯝꯕꯅꯤ ꯈꯜꯂꯒ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤꯒꯤ ꯑꯁꯣꯟꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯈꯨꯗꯣꯡꯆꯥꯕ ꯊꯤꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫
Kanana khangni nangi achingba tanza thiba oiramlabdi nganbana nang nupine phaningbagi ichena haibani Sylvia mitki pidusu tapna sintharakli maithongdi adumak lukthaduna lei nang nasase kanano khangjadraba male lukhrabi macha nangna achaw asangi wakhal khangano napunsi ado manglaga tokani farasu phatrabasu aise nganbagi khwaidagi nungsiba misak adune betawa nangna fabadi khak oiroi ibungsu delida thabak tawri babungsu bank manager ni nabungna hajira suraga nahi tamalido mahi chana batamu nupa da irang tawraga nasana nasa mangjanaba singano nangse lukhrabi machani kanana nangbu mama oiningdadurige wakhal muna khalo Devika wahai singse hairamlaga hanna yenglamdana gari thauduna chatki Sylvia lepkibadagi machi lengde mitki pisu khamba ngamdre mangda chatkadaba lambi ado tunglomda oina lai Rebecca na chensilaga Sylvia gi makhut paiduna chingi kaidano nangna chalidubo somda chatuini Sylvia gari so haide Rebecca na puba maikaida adumak chatli yengkiba mitfam so hongde Rebecca na hanglabasu pakhum amata pide Rebecca kai hairamino nangna kabise kapkano Sylvia hayo kai hairamino haba Sylvia wa machet ama faw nganglakidri kapadi lepti room yobaga makhana git famdei Rebecca su beg adu thamnaga famdarei nangi domaina nathanta wa khangbido tawgano aingonda hairo Sylvia Rebecca da consilaga kaplei aidi apangbini aidi lukhrabi machane Sylvia adu kanana nangwadai Rebecca su kaplei isana isabu kaurure aise lukhrabi machane haibase ibungsu thabak tawde nongmagi suraga chaba mini ai dia pangbine kaino Sylvia nangna tawrisibo hayo che Devika na nangwanda kai haramge aigidi ipasu laite khungang na pine aidi aduna iba sana bibane aise yam pangne Rebecca khon kalapna Sylvia nathanta wana basingano mane ai isana isabu wana basinjabane isana isabu wahanjabane ado ai basu khangalo haibane Sylvia kapna wari pumba tami Rebecca saubana mai haure Sylvia da adu khanthana nganglambagisu nungaitre Rebecca phajana haibi aina maso mibu adu khanthana khalido karigino mabu kayam thawangba mino matat mata segai lukai kraselaga chaukhatpa thawangba sariro nangna dangan bada hawrubro dangan bana hawbana tro angana nangina tungda koinina bana tro kaidobagi dangan bana nangi asonba tanja yingdiba moigi hostel sidai khoibu ijet yonba lakpro moi koinaradi koina jongna mibu sanagi khaliba kariginoba migi mangna bisilaga moibu kayam nungaini hingadage Sylvia mapukning hena nungshira male mapabu sonduna kablai Baba nang liramlabadi aise mina kari sulukhrabi machani hairuye Baba nang lao ai yamna ware kaigino aibu mapa laitraba machau helibano Baba nang lao ai lukhrabi macha hairuye Baba nang na liramlabadi Sylvia kapkanu se phisi hongdokse ngehek pothanaba Rebecca na thiemduna school uniform hongdoklaga hiphalli Rebecca su manakta fami Sylvia di ningsing kappa lepti kapkanu haibani minangbo adugi damakta kaptabo nati dangan badana nuparo mana hekta sanaba yabrane khangla roi matagum ayam sawningida aduga nangbusu irang pambi migi maran mathumda pambi tahanba moigi hostel se lebidrasi aina Impal sida hostel ngaktani Rebecca ai kok yamna chi aina kapkanu habidi yaradi chikidrodo Rebecca na Sylvia gi makok adu tapna paibi ai dangan base yam nungsiye aise pangena sanabiba oirami aina maram oiduna baba busu
ꯃꯤꯅ ꯋꯥ ꯉꯥꯡꯅꯍꯜꯂꯦ꯫ ꯑꯩꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ, ꯀꯅꯥꯅꯁꯨ ꯃꯃꯧ ꯑꯣꯏꯅꯤꯡꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯂꯨꯗ꯭ꯔꯦ꯫ ꯑꯩ ꯅꯨꯄꯥ ꯐꯥꯕ ꯂꯥꯛꯄꯁꯨ ꯅꯠꯇꯦ, ꯑꯩ ꯗꯥꯉꯥꯟꯕꯗꯁꯨ ꯏꯔꯥꯡ ꯇꯧꯗꯤꯌꯦ, ꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩ ꯀꯩꯁꯨ ꯌꯦꯠꯂꯨꯏꯌꯦ꯫ ꯗꯥꯉꯥꯟꯕ, ꯅꯪ ꯌꯥꯝꯅ ꯐꯠꯇꯦ꯫ ꯑꯩ ꯁꯨꯃꯥꯏꯅ ꯋꯥꯍꯟꯕꯤꯗ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯤꯅꯣ? ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯀꯣꯛꯇ ꯍꯦꯟꯅ ꯆꯤꯛꯂꯅꯤ꯫ ꯉꯁꯤ ꯑꯩ ꯁꯥꯎꯔꯛꯇꯅꯀꯣ ꯗꯥꯉꯥꯟꯕꯒꯤ ꯃꯈꯧꯔꯤꯗꯣ ꯃꯦꯠꯈꯥꯏꯔ ꯍꯥꯠꯇꯣꯛꯀꯅꯤꯀꯣ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯆꯥꯛ ꯂꯧꯕꯁꯨ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯁꯤꯜꯚꯤꯌꯥꯗꯤ ꯀꯞꯇꯨꯅꯇ ꯂꯩ, ꯊꯦꯝꯂꯕꯁꯨ ꯍꯦꯟꯅ ꯀꯞꯄꯤ꯫ ꯁꯤꯜꯚꯤꯌꯥꯗ ꯅꯠꯇꯅ ꯔꯦꯕꯤꯀꯥꯁꯨ ꯌꯥꯎꯅ ꯉꯥꯟꯕꯕꯨ ꯋꯥꯔꯧꯔꯦ꯫ ꯉꯥꯟꯕꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯁꯤꯜꯚꯤꯌꯥ ꯍꯣꯏꯒꯤ ꯔꯨꯝ ꯃꯄꯥꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯌꯥꯕ ꯆꯠꯂꯝꯂꯒ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯔꯦꯕꯤꯀꯥꯁꯨ ꯁꯤꯜꯚꯤꯌꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯟꯅ ꯊꯦꯝꯃꯤ꯫ ꯁꯤꯜꯚꯤꯌꯥ, ꯅꯪꯕꯨ ꯆꯥꯛꯁꯦ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯆꯥꯅꯕ ꯇꯧꯁꯤꯕ, ꯑꯩ ꯂꯧꯔꯨꯒꯦ꯫ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯒ ꯆꯥꯛꯀ ꯈꯟꯅꯕ꯭ꯔꯣ? ꯌꯥꯔꯣꯏ ꯆꯥꯗꯕ꯫ ꯄ꯭ꯂꯤꯖ, ꯑꯩ ꯆꯥꯅꯤꯡꯗꯤꯌꯦ꯫ ꯅꯪ ꯆꯥꯗ꯭ꯔꯗꯤ ꯑꯩꯁꯨ ꯆꯥꯔꯔꯣꯏ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯄꯣꯊꯥꯔꯒꯦ, ꯅꯪ ꯆꯥꯛ ꯆꯥꯊꯣꯛꯑꯣ꯫ ꯔꯦꯕꯤꯀꯥꯁꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯃꯤ, ꯁꯤꯜꯚꯤꯌꯥꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯅꯤꯃꯛ ꯆꯔꯥ ꯁꯤꯠꯂꯤ꯫ ꯉꯥꯟꯕꯁꯨ ꯃꯕꯥꯅꯤꯒꯤ ꯎꯅꯐꯝꯗ ꯐꯝꯗꯨꯅ ꯑꯍꯤꯡ ꯊꯦꯡꯂ ꯐꯥꯎꯕ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯅꯤꯟꯕ ꯃꯈꯣꯜꯁꯨ ꯇꯥꯗꯦ꯫ ꯁꯤꯜꯚꯤꯌꯥꯅ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯗ ꯎꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯛ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯪꯒꯦ ꯈꯜꯂꯤ, ꯊꯦꯡꯉꯕꯅꯤꯅ ꯍꯪꯕꯁꯨ ꯇꯜꯂ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯉꯔꯥꯡ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯈ꯭ꯔꯕꯅꯤꯅ ꯀꯞꯂꯨꯕꯒ ꯃꯁꯥ ꯑꯗꯨ ꯆꯣꯛꯊꯔꯦ꯫ ꯔꯦꯕꯤꯀꯥ, ꯅꯪꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠꯁꯤꯗ ꯂꯩꯔꯦ, ꯕ꯭ꯔꯁ ꯇꯧꯔꯨꯔꯣ ꯑꯗꯨꯒ ꯆꯥꯔꯣꯀꯣ꯫ ꯁꯤꯜꯚꯤꯌꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯅꯪꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ? ꯉꯔꯥꯡ ꯆꯥꯛ ꯈꯔ ꯁꯤꯠꯄꯗ ꯃꯩ ꯃꯥꯡꯉꯕꯣ ꯅꯪꯕꯣ? ꯑꯩ ꯑꯌꯨꯛꯀꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯒꯦ ꯇꯧꯕꯅꯦ꯫ ꯑꯣ, ꯅꯪ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯨꯀꯣ, ꯑꯗꯨꯗꯤ ꯑꯩ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯒꯦ꯫ ꯌꯥꯎꯔꯨꯔꯣ꯫ ꯔꯦꯕꯤꯀꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯜꯚꯤꯌꯥ ꯃꯁꯥ ꯐ꯭ꯔꯦꯁ ꯑꯣꯏꯔꯨꯔꯒ ꯑꯃꯨꯛ ꯍꯤꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯗꯕꯗꯤ ꯉꯝꯗꯦ, ꯑꯗꯨꯕꯨ ꯄꯤ ꯇꯥꯔꯛꯇꯅꯕ ꯍꯣꯠꯅꯩ꯫ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ, ꯑꯃꯨꯛ ꯀꯞꯂꯛꯏ꯫ ꯕꯕꯥꯅ ꯊꯋꯥꯏ ꯊꯥꯔꯝꯗꯥꯏꯗꯁꯨ ꯑꯩꯒ ꯎꯅꯕ ꯐꯪꯍꯧꯗꯦꯀꯣ꯫ ꯑꯩ ꯉꯁꯤꯁꯨ ꯕꯕꯥꯕꯨ ꯂꯩꯔꯤ ꯑꯗꯨꯝ ꯈꯜꯂꯤꯌꯦ꯫ ꯕꯕꯥ, ꯅꯪ ꯂꯩꯇꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤꯅ ꯑꯩꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯕꯕꯥ, ꯑꯩ ꯁꯨꯃꯥꯏꯅ ꯑꯃꯨꯛꯐꯥꯎ ꯋꯥꯈꯤꯗ꯭ꯔꯤꯌꯦ꯫ ꯕꯕꯥ, ꯅꯪ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ, ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯦ꯫ ꯁꯤꯜꯚꯤꯌꯥ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯑꯃꯨꯛ ꯇꯩꯊꯣꯛꯏ꯫ ꯗꯥꯉꯥꯟꯕ, ꯅꯪꯅ ꯀꯩꯒꯤ ꯑꯩꯕꯨ ꯁꯥꯟꯅꯔꯤꯅꯣ? ꯑꯩꯕꯨ ꯀꯩꯒꯤ ꯋꯥꯍꯟꯕꯤꯔꯤꯅꯣ? ꯆꯦ ꯗꯦꯕꯤꯀꯥ ꯂꯩꯅ ꯂꯩꯅ ꯑꯩꯕꯨ ꯑꯉꯥꯡꯅꯤ, ꯑꯄꯪꯕꯤꯅꯤ, ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯅꯤ ꯈꯟꯅ ꯑꯩꯕꯨ ꯋꯥꯅꯕ ꯁꯤꯜꯂꯤꯔꯣ? ꯗꯥꯉꯥꯟꯕ, ꯅꯪ ꯌꯥꯝꯅ ꯐꯠꯇꯦ, ꯑꯩꯕꯨ ꯋꯥꯍꯜꯂꯦ꯫ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯔꯦꯕꯤꯀꯥꯁꯨ ꯁꯦꯂꯤ ꯍꯣꯏꯒ ꯀ꯭ꯂꯥꯁ ꯇꯧꯕ ꯁꯪꯒꯣꯏ ꯑꯗꯨꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯁꯦꯂꯤ, ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯄꯤꯛꯇ꯭ꯔꯨꯗꯨꯕꯣ? ꯔꯦꯕꯤꯀꯥꯅ ꯑꯃꯨꯛ ꯃꯀꯣꯛ ꯆꯤꯛꯄꯒꯤꯅꯤ꯫ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯀꯩꯒꯤ? ꯆꯥꯅꯤꯡꯗꯦ, ꯑꯩꯁꯨ ꯏꯊꯟꯇ ꯆꯥꯕ ꯇꯜꯂꯕ꯫ ꯏꯁ, ꯋꯥ ꯌꯥꯝꯅ ꯂꯣꯠꯄ ꯍꯩꯌꯦ ꯅꯕꯥꯅꯤ, ꯌꯥꯝ ꯀꯞꯃꯤꯟꯅꯈꯤ ꯍꯥꯏꯌꯦ ꯃꯣꯅꯤꯀꯥꯅ꯫ ꯃꯌꯨꯝ ꯃꯤꯁ ꯇꯧꯋꯦꯅ ꯀꯞꯂꯤꯅꯤꯗ, ꯑꯗ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯁꯤꯜꯂꯕ꯫ ꯏꯕꯣꯍꯜ, ꯔꯦꯕꯤꯀꯥ, ꯑꯝꯇ ꯉꯥꯏꯈꯣ꯫ ꯁꯥꯔ, ꯀꯩ ꯍꯥꯏꯒꯦ? ꯁꯤꯜꯚꯤꯌꯥ ꯅꯥꯏ ꯍꯥꯏꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯁꯥꯔ, ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯆꯪꯉꯣ, ꯅꯈꯣꯏ ꯃꯦꯗꯥꯝ ꯆꯪꯍꯜꯂꯛꯑꯒꯦ꯫ ꯉꯥꯟꯕꯁꯨ ꯇꯥꯍꯧꯏ꯫ ꯉꯥꯟꯕꯅ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯈꯪꯍꯜꯂꯛꯇꯦꯅꯦ꯫ ꯔꯦꯕꯤꯀꯥꯅ ꯆꯪꯂꯛꯄꯗ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯅꯕ ꯊꯝꯂꯝꯕ ꯆꯥ ꯑꯆꯥꯄꯣꯠ ꯃꯆꯤ ꯑꯃꯇ ꯂꯦꯡꯉꯝꯗꯦ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯦꯕꯤꯀꯥ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯇꯦꯕꯜꯗ ꯊꯝꯃꯤ꯫ ꯅꯪ ꯇꯨꯝꯅꯤꯡꯂꯁꯨ ꯆꯥꯁꯤꯐꯥꯎꯗꯤ ꯊꯛꯄ ꯌꯥꯕꯅꯤ꯫ ꯔꯥꯅꯤꯒ ꯉꯥꯟꯕꯒꯁꯨ ꯆꯪꯂꯛꯏ꯫ ꯔꯥꯅꯤ, ꯅꯁꯥ ꯉꯝꯗ꯭ꯔꯒ ꯀꯔꯤꯒꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤꯅꯣ ꯅꯣꯏꯕꯣ? ꯁꯤꯜꯚꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ, ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯁꯤꯜꯚꯤꯌꯥ, ꯗꯣꯛꯇꯔꯗ ꯆꯠꯁꯤꯔꯥ? ꯁꯤꯜꯚꯤꯌꯥ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯔꯛꯏ꯫
ꯉꯥꯟꯕꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ, ꯅꯨꯡꯁꯤꯗꯕꯁꯨ ꯉꯝꯗꯦ, ꯀꯞꯂꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯄꯣꯝꯂꯦ꯫ ꯉꯥꯟꯕ ꯏꯁꯧ ꯇꯧꯔꯛꯏ, ꯃꯃꯥ ꯍꯣꯏꯁꯨ ꯑꯉꯥꯡ ꯑꯁꯤ ꯅꯥꯔꯦ ꯍꯥꯏꯔꯕꯗꯤ ꯈꯔ ꯌꯦꯡꯁꯤꯟꯕꯤꯕ ꯌꯥꯕꯅꯤ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯇꯥꯗꯅ ꯂꯥꯛꯂꯤꯁꯤꯅꯤꯅꯦ꯫ ꯅꯣꯏꯗꯤ ꯑꯝꯇ ꯊꯧꯁꯥꯔꯣꯏꯗꯕꯅꯤ, ꯅꯣꯏꯒꯤ ꯈꯪꯅꯕ ꯗꯣꯛꯇꯔ ꯃꯌꯥꯝ ꯑꯃ ꯂꯩꯗꯥꯏꯅꯦ, ꯀꯧꯔꯒ ꯌꯦꯡꯍꯜꯂꯣ, ꯑꯉꯥꯡ ꯃꯁꯥ ꯉꯝꯗ꯭ꯔꯤꯁꯦ ꯑꯃꯨꯛ ꯄꯨꯔꯒ ꯆꯠꯇ꯭ꯔꯕꯁꯨ꯫ ꯁꯤꯜꯚꯤꯌꯥꯅ ꯇꯞꯅ, ꯃꯦꯝ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯌꯥꯔꯅꯤꯌꯦ꯫ ꯌꯥꯔꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯐꯔꯗ꯭ꯔꯣ? ꯔꯥꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯔꯦꯕꯤꯀꯥ, ꯅꯪꯁꯨ ꯅꯪꯒꯤ ꯔꯨꯝꯃꯦꯠꯁꯦ ꯅꯥꯔꯦ ꯍꯥꯏꯔꯕꯗꯤ ꯉꯔꯥꯡꯗꯒꯤ ꯈꯪꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ? ꯅꯈꯣꯏ ꯗꯗꯥꯁꯦ ꯏꯁꯧ ꯇꯧꯔꯦ, ꯅꯈꯣꯏꯅ ꯍꯥꯏꯗꯣꯛꯇꯕꯒꯤ꯫ ꯁꯤꯜꯚꯤꯌꯥꯁꯨ, ꯃꯦꯝ, ꯑꯩꯅ ꯍꯥꯏꯔꯅꯣꯅ ꯍꯥꯏꯍꯟꯗ꯭ꯔꯕꯅꯤ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯅꯃꯤꯠꯀꯗꯣ ꯂꯣꯏꯅ ꯄꯣꯝꯃꯤ, ꯀꯞꯂꯨꯔꯕꯣ? ꯀꯞꯂꯒ ꯑꯅꯥꯕ ꯈꯥꯡꯂꯒ ꯂꯩꯔꯤꯅꯦꯕ, ꯑꯩꯈꯣꯏꯗꯒ ꯈꯪꯍꯟꯗꯈꯩ꯫ ꯃꯦꯝ, ꯕꯕꯥ ꯅꯤꯡꯁꯤꯡꯕꯒꯤ ꯉꯥꯏꯍꯥꯛ ꯀꯞꯂꯨꯔꯦ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ, ꯁ꯭ꯀꯨꯜꯁꯨ ꯆꯠꯄ ꯉꯝꯂꯅꯤꯌꯦ꯫ ꯁꯤꯜꯚꯤꯌꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯋꯥꯁꯔꯨꯝ ꯆꯪꯈꯤ꯫ ꯔꯥꯅꯤ, ꯔꯦꯕꯤꯀꯥ, ꯁꯤꯜꯚꯤꯌꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯒꯦ ꯅꯣꯏꯕꯣ? ꯔꯦꯕꯤꯀꯥꯅ, ꯃꯦꯝ, ꯀꯩꯁꯨ ꯍꯥꯏꯅꯗꯤꯌꯦ꯫ ꯅꯣꯏ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯄꯜꯂꯒ ꯉꯥꯡꯒꯅꯨꯀꯣ, ꯁ꯭ꯀꯨꯜ ꯆꯠꯄ ꯉꯝꯃꯣꯏꯗꯣꯏ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯆꯠꯂꯨꯔꯅꯨ ꯍꯥꯏꯌꯨ, ꯍꯟꯗꯛꯇꯒꯤꯗꯤꯅꯦ ꯀꯣꯛ ꯆꯤꯛꯄ ꯑꯣꯏꯔꯕꯁꯨ ꯍꯥꯟꯅ ꯈꯪꯍꯜꯂꯛꯎꯀꯣ꯫ ꯍꯣꯏ ꯃꯦꯝ꯫ ꯔꯥꯅꯤ ꯊꯣꯛꯈꯤ, ꯉꯥꯟꯕꯗꯤ ꯁꯨꯝ ꯂꯦꯞꯂꯒ ꯁꯤꯜꯚꯤꯌꯥꯅ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯇꯧꯒꯦꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ, ꯉꯥꯟꯕꯅ ꯂꯩꯔꯤꯐꯥꯎ ꯊꯣꯛꯂꯛꯇꯦ꯫ ꯔꯦꯕꯤꯀꯥꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯉꯥꯟꯕꯅ ꯁꯤꯜꯚꯤꯌꯥꯕꯨ ꯅꯨꯡꯁꯤꯖꯕ ꯎꯔꯒ ꯉꯥꯟꯕꯅ ꯁꯥꯟꯅꯕꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯉꯝꯗꯦ꯫ ꯗꯦꯕꯤꯀꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯕꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯉꯥꯟꯕ, ꯀꯩꯗꯧꯔꯤꯅꯣ ꯌꯦꯡꯉꯨ, ꯊꯣꯛꯂꯛꯇ꯭ꯔꯤꯁꯦ, ꯑꯃꯨꯛ ꯇꯨꯁꯜꯂꯒ ꯂꯩꯔꯝꯒꯅꯤ, ꯅꯣꯏꯁꯨ ꯉꯔꯥꯡꯗꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯦ꯫ ꯔꯦꯕꯤꯀꯥ ꯉꯥꯟꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯦ꯫ ꯉꯥꯟꯕ, ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯍꯜꯂꯅꯨ, ꯆꯥꯛ ꯄꯤꯖꯔꯝꯃꯨ, ꯑꯩ ꯍꯤꯗꯥꯛ ꯂꯩꯔꯨꯒꯦ꯫ ꯉꯥꯟꯕꯅ ꯊꯣꯛꯈꯤꯕꯒ ꯁꯤꯜꯚꯤꯌꯥꯁꯨ ꯊꯣꯛꯂꯛꯏ꯫ ꯔꯦꯕꯤꯀꯥ, ꯁ꯭ꯀꯨꯜ ꯆꯠꯄ ꯉꯝꯗꯣꯏꯔꯣ? ꯁꯤꯜꯚꯤꯌꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯉꯝꯅꯤ, ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯋꯥꯅꯕꯅꯦ, ꯁ꯭ꯀꯨꯜ ꯆꯠꯂꯒ ꯃꯌꯥꯝꯒ ꯇꯤꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕ꯫ ꯃꯦꯝꯅꯁꯨ ꯉꯥꯟꯕꯅꯁꯨ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯅꯨ ꯍꯥꯏꯔꯝꯕꯅꯦ꯫ ꯆꯠꯀꯅꯤ꯫ ꯉꯥꯟꯕꯗꯣ ꯅꯨꯡꯉꯥꯏꯈꯤꯗꯕ ꯃꯥꯜꯂꯦ, ꯑꯩꯁꯨ ꯍꯥꯟꯅꯒꯨꯝꯅ ꯋꯥ ꯑꯝꯇ ꯂꯣꯟꯈꯤꯗꯦ꯫ ꯅꯪꯅ ꯀꯞꯄꯒꯤ ꯃꯤꯠ ꯄꯣꯝꯕꯗꯣ, ꯃꯗꯨ ꯎꯕꯗ ꯉꯥꯟꯕꯁꯨ ꯀꯞꯄ ꯃꯥꯜꯂꯦ, ꯂꯣꯟꯅ ꯃꯄꯤ ꯇꯩꯊꯣꯛꯄ ꯑꯩ ꯎꯍꯧꯏ꯫ ꯁꯣꯝꯗ ꯗꯦꯕꯤꯀꯥ ꯃꯅꯝꯃꯗ ꯄꯥꯎꯗꯝꯂꯤ, ꯏꯅꯝꯃ, ꯉꯔꯥꯡꯗꯣ ꯑꯩꯅ ꯑꯉꯥꯡꯗꯣ ꯐꯖꯅ ꯅꯩꯔꯝꯃꯕꯅꯤ꯫ ꯃꯅꯝ ꯑꯗꯨꯅ ꯑꯃꯨꯛ, ꯅꯨꯄꯤ ꯊꯣꯛꯏꯗ ꯍꯟꯗꯛꯇꯤ ꯏꯆꯜꯁꯦ, ꯅꯨꯄꯤ ꯌꯥꯝ ꯊꯣꯛꯇꯧꯔꯤ꯫ ꯅꯨꯄꯤ ꯊꯣꯛꯇ꯭ꯔꯗꯤ ꯃꯤꯅ ꯍꯥꯟꯈꯤꯗꯣꯏꯅꯦ꯫ ꯃꯅꯝꯃꯅ ꯑꯃꯨꯛ, ꯅꯨꯡꯁꯤꯗꯨꯇꯪꯒ ꯐꯣꯡꯗꯣꯛꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯗꯦꯕꯤꯀꯥꯅ ꯑꯃꯨꯛ, ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯍꯥꯏꯔꯗꯧꯅꯦ, ꯃꯣꯏ ꯃꯃꯥꯗꯨꯁꯨ ꯑꯩꯕꯨ ꯌꯥꯝ ꯄꯥꯝꯖꯕꯅꯦ, ꯑꯩꯉꯣꯟꯗ ꯏꯃꯧꯅ ꯇꯧꯔꯤ ꯄꯣꯠꯅꯤꯗ꯫ ꯑꯦ, ꯑꯗꯨꯗꯤ ꯋꯥ ꯂꯣꯏꯔꯦ ꯀꯩꯅꯣ? ꯀꯔꯤꯕꯨꯅꯣ ꯏꯅꯝꯃ? ꯅꯅꯦꯝꯕꯣꯛꯅ ꯌꯥꯔꯕꯗꯤ ꯋꯥ ꯂꯣꯏꯔꯦ, ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯨ꯫ ꯑꯁ, ꯌꯥꯝ ꯍꯔꯥꯎꯏꯌꯦ꯫ ꯍꯦ, ꯌꯥꯝ ꯍꯔꯥꯎꯈꯤꯅꯨ, ꯑꯃꯨꯛ ꯀꯞꯀꯅꯤꯀꯣ꯫ ꯃꯇꯝ ꯈꯔꯗꯤ ꯁꯤꯜꯚꯤꯌꯥ ꯉꯥꯟꯕꯅ ꯍꯥꯏꯕ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯉꯥꯟꯕ ꯎꯗꯅꯕ ꯍꯨꯠ ꯂꯩꯗꯨꯅ ꯆꯦꯜꯂꯤ꯫ ꯉꯥꯟꯕꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯁꯥ ꯃꯊꯟꯇ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯖꯩ꯫ ꯔꯦꯕꯤꯀꯥꯒ ꯋꯥ ꯇꯥꯟꯅꯒꯗꯕꯁꯨ ꯔꯦꯕꯤꯀꯥꯁꯨ ꯀꯧꯕ ꯉꯥꯡꯕ ꯇꯥꯗ꯭ꯔꯦ꯫ ꯉꯥꯟꯕ ꯃꯊꯥ ꯁꯥꯔꯦ꯫ ꯁꯤꯜꯚꯤꯌꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯃꯔꯝ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯅꯣꯡꯃ ꯉꯥꯟꯕ ꯂꯝꯕꯤꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯁꯤꯜꯚꯤꯌꯥ ꯍꯣꯏ ꯁ꯭ꯀꯨꯜ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ꯫ ꯑꯅꯤꯗꯨꯁꯨ ꯇꯞꯅ ꯁꯨꯝ ꯂꯥꯛꯏ꯫ ꯉꯥꯟꯕꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯒ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯉꯥꯟꯕ ꯐꯠ ꯀꯨꯝꯊꯔꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯁꯤꯜꯚꯤꯌꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯟꯅ ꯊꯧꯈꯤ꯫
ꯔꯦꯕꯤꯀꯥ ꯂꯥꯎꯕꯁꯨ ꯐꯔꯛꯇꯥꯒꯨꯝ ꯇꯧ ꯋꯥ ꯍꯥꯏꯕꯁꯨ ꯅꯪꯍꯧꯗ ꯇꯧꯐꯝ ꯈꯪꯗꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯂꯩ ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯉꯥꯟꯕ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯒꯥꯔꯤ ꯑꯗꯨ ꯑꯗꯨꯝ ꯊꯧꯏ ꯁꯤꯜꯚꯤꯌꯥ ꯀꯤꯊꯨ ꯀꯤꯔꯨꯝ ꯇꯧꯅ ꯉꯥꯟꯕꯗ ꯌꯦꯡꯉꯤ ꯋꯥ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯤ ꯈꯔ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯈꯥꯝꯃꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯁꯤꯜꯚꯤꯌꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯇꯨꯃꯤꯟꯅ ꯂꯦꯞꯅꯩ ꯑꯆꯤꯛꯄ ꯃꯐꯝ ꯑꯣꯏꯕꯅ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ ꯅꯥꯀꯜꯗ ꯇꯨꯔꯦꯜ ꯑꯆꯧꯕ ꯑꯃ ꯂꯩ ꯉꯥꯟꯕꯅ ꯁꯤꯜꯚꯤꯌꯥꯗ ꯀꯧꯔꯛꯏ ꯑꯉꯥꯡ ꯁꯤꯜꯚꯤꯌꯥ ꯀꯧꯕꯤꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ ꯑꯣ ꯑꯩꯅ ꯍꯪꯂꯤꯁꯦ ꯑꯝꯇ ꯈꯨꯝꯃꯨ ꯈꯨꯝꯃꯣꯏ ꯑꯝꯇ ꯁꯤꯜꯚꯤꯌꯥ ꯉꯥꯟꯕꯗ ꯍꯟꯅꯐꯥꯎ ꯌꯦꯡꯂꯛꯇꯦ ꯂꯩꯊꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯉꯥꯟꯕꯅ ꯍꯪꯂꯕꯁꯨ ꯀꯥꯛꯅ ꯄꯥꯈꯨꯝ ꯄꯤ ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯅꯪꯅ ꯍꯟꯗꯛ ꯑꯩꯕꯨ ꯑꯣꯜꯂꯤꯁꯦ ꯑꯗꯨꯗꯤ ꯅꯁꯥꯅ ꯈꯪꯖꯧ ꯅꯪ ꯅꯊꯟꯇ ꯁꯥꯎꯗꯣ ꯁꯔꯨꯛꯅꯦ ꯅꯪꯅ ꯁꯥꯎꯕꯒꯤ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯀꯩꯗꯧꯕꯒꯤ ꯑꯩ ꯁꯤꯗ ꯄꯨꯔꯛꯂꯤꯅꯣ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯂꯤꯅꯦ ꯌꯥꯝ ꯊꯨꯅ ꯊꯤꯜꯂꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯞꯆꯅꯤ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯣ ꯑꯗꯨꯒ ꯃꯔꯝꯗꯣ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯣꯏ ꯑꯝꯇ ꯑꯣ ꯐꯔꯦ ꯍꯥꯏꯔꯅꯨ ꯑꯁꯤꯒꯤ ꯇꯨꯔꯦꯜ ꯑꯆꯧꯕꯁꯤꯗ ꯑꯩ ꯆꯣꯡꯊꯔꯒ ꯁꯤꯈ꯭ꯔꯒꯦ ꯅꯪ ꯄꯦꯜꯂꯣꯀꯣ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯑꯩ ꯁꯤꯈ꯭ꯔꯒꯦ ꯅꯪ ꯄꯦꯜꯂꯣ ꯍꯥꯏꯁꯤꯅꯤ ꯁꯤꯅꯤꯡꯉꯒ ꯁꯤꯖꯧ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯉꯥꯟꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯁꯤꯜꯚꯤꯌꯥ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯂꯣꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯂꯣꯜꯂꯛꯈꯤꯗ꯭ꯔꯦ ꯉꯥꯟꯕꯗꯤ ꯁꯤꯜꯚꯤꯌꯥꯅ ꯃꯥꯏ ꯑꯣꯟꯊꯔꯛꯇꯨꯅ ꯌꯦꯡꯉꯤ ꯉꯥꯟꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯄꯥꯈꯠꯅ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯂꯩꯇ꯭ꯔꯦ ꯁꯤꯜꯚꯤꯌꯥ ꯅꯤꯡꯉꯝꯗꯅ ꯀꯞꯂꯛꯏ ꯉꯥꯟꯕ ꯁꯤꯜꯚꯤꯌꯥ ꯇꯨꯔꯦꯜ ꯃꯈꯥꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯟꯅ ꯀꯞꯂꯛꯏ ꯉꯥꯟꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯤ ꯍꯥꯕꯨꯟ ꯃꯔꯛꯇꯒꯤ ꯊꯣꯛꯂꯛꯏ ꯁꯤꯜꯚꯤꯌꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯅꯪ ꯅꯊꯟꯇ ꯑꯋꯥꯕ ꯈꯥꯡꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯄꯦꯟꯗꯕꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯀꯔꯤ ꯀꯥꯏꯒꯦ ꯋꯥ ꯑꯃꯇ ꯍꯥꯏꯗꯅ ꯑꯩꯕꯨ ꯋꯥꯍꯜꯂꯒ ꯅꯪ ꯄꯦꯜꯂꯕꯣ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯑꯗꯨꯅ ꯉꯥꯟꯕꯅ ꯑꯩꯕꯨ ꯁꯥꯟꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯀꯅꯥꯅ ꯍꯥꯏ ꯁꯦꯡꯅ ꯍꯥꯏꯌꯨ ꯁꯤꯜꯚꯤꯌꯥ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯑꯃꯨꯛ ꯇꯩꯊꯣꯛꯏ ꯑꯩꯗꯤ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯅꯤ ꯑꯄꯪꯕꯤꯅꯤ ꯑꯩꯉꯣꯟꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯤ ꯅꯠꯇ꯭ꯔꯣ ꯉꯥꯟꯕꯅ ꯈꯜꯂꯨꯗꯕ ꯇꯥꯏꯌꯣꯟꯅꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯒꯠꯂꯛꯏ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯔꯛꯏ ꯑꯃꯨꯛ ꯇꯧꯐꯝ ꯈꯪꯗꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯈꯥꯡꯉꯤ ꯁꯤꯜꯚꯤꯌꯥꯁꯨ ꯀꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯂꯣꯏ ꯏꯕꯨꯡꯁꯨ ꯊꯕꯛ ꯇꯧꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯟꯕꯕꯨ ꯃꯔꯜ ꯂꯩ ꯍꯥꯏꯗꯨꯅ ꯐꯥꯒꯦ ꯍꯥꯏꯕꯗꯤ ꯈꯟꯈꯤꯗꯦ ꯑꯩ ꯅꯈꯣꯏꯒꯤ ꯅꯔꯜꯗ ꯀꯔꯤꯁꯨ ꯀꯜꯂꯛꯇꯦ ꯑꯩꯉꯣꯟꯗ ꯋꯥꯒ ꯍꯥꯏꯕꯤꯔꯛꯀꯅꯣ ꯑꯩ ꯉꯥꯟꯕꯒ ꯀꯥꯏꯅꯔꯕꯅꯤ ꯅꯣꯏꯒꯤ ꯍꯣꯁꯇꯦꯜꯁꯦ ꯂꯩꯕꯤꯗ꯭ꯔꯕꯁꯨ ꯌꯥꯏ ꯉꯥꯟꯕ ꯁꯤꯜꯚꯤꯌꯥꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨ ꯀꯅꯥꯅ ꯍꯥꯏ ꯀꯩꯒꯤꯅꯣ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝ ꯑꯁꯦ ꯑꯩꯕꯨ ꯚꯥꯞ ꯇꯥꯍꯜꯂꯣ ꯑꯩ ꯀꯩꯁꯨ ꯀꯜꯂꯛꯇꯦ ꯑꯩ ꯉꯥꯟꯕꯕꯨꯁꯨ ꯐꯥꯗꯦ ꯑꯩ ꯅꯨꯄꯥ ꯐꯥꯕꯤ ꯅꯠꯇꯤꯌꯦ ꯁꯤꯜꯚꯤꯌꯥꯒꯤ ꯑꯁꯤꯒꯨꯝꯕ ꯏꯄꯪ ꯄꯪꯖꯕ ꯃꯇꯧ ꯑꯁꯤꯗꯅꯤ ꯉꯥꯟꯕꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕ ꯋꯥ ꯍꯥꯏꯔꯛꯄꯁꯤꯗ ꯈꯔꯗꯤ ꯆꯃꯝꯅꯩ ꯅꯪ ꯍꯥꯏꯔꯔꯣꯏ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯨꯝ ꯀꯞꯂꯒ ꯂꯩꯕ ꯑꯗꯨꯗ ꯉꯥꯟꯕꯁꯨ ꯈꯔ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯏꯅꯣ ꯗꯗꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯞꯂꯒ ꯅꯁꯥ ꯋꯥꯍꯟꯗꯣꯏ ꯁꯔꯨꯛ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯁꯤꯜꯚꯤꯌꯥꯁꯨ ꯈꯔꯒ ꯀꯦꯖꯕꯒ ꯉꯥꯟꯕꯅ ꯅꯧꯊꯔꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯊꯣꯔꯛꯏ ꯑꯉꯥꯡ ꯅꯪ ꯑꯩ ꯁꯥꯎꯔꯛꯑꯒꯦ ꯆꯦ ꯗꯦꯕꯤꯀꯥꯅ ꯑꯩꯅ ꯉꯥꯟꯕ ꯐꯥꯔꯤꯅꯦꯅ ꯍꯥꯏ ꯍꯥ ꯗꯦꯕꯤꯀꯥꯅ ꯁꯤꯜꯚꯤꯌꯥ ꯗꯦꯕꯤꯀꯥꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯃꯤ ꯉꯥꯟꯕꯁꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ
ꯁꯤꯜꯕꯤꯌꯥꯒꯤ ꯃꯃꯥꯡꯗ ꯈꯔ ꯇꯞꯊꯕ ꯁꯥꯏ. ꯁꯦ ꯁꯤꯗ ꯐꯝꯃꯨ. ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯗꯕ ꯃꯥꯟꯕ꯭ꯔꯅꯦ? ꯃꯤ ꯋꯥ ꯊꯥꯖꯔꯒ ꯑꯔꯦꯝꯕꯗ ꯄꯤ ꯇꯥꯍꯜꯂꯤꯅꯦꯕ. ꯊꯥꯖꯕ ꯇꯥꯕ. ꯅꯪꯗꯤ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯆꯦ ꯗꯦꯕꯤꯀꯥꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩꯗꯨꯗꯤ. ꯑꯩ ꯅꯨꯡꯁꯤꯌꯦꯗꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯤꯕ? ꯉꯥꯟꯕꯅ ꯃꯈꯥ ꯑꯃꯨꯛꯀꯁꯨ ꯇꯥꯔꯛꯏ. ꯄꯤꯗꯨꯕꯨ ꯄꯥꯝꯃꯨꯗ꯭ꯔꯣ ꯑꯔꯦꯝꯕꯗ ꯇꯥꯍꯜꯂꯤꯗꯣ? ꯍꯌꯦꯡꯋꯥꯏ ꯔꯤꯄꯤꯠ. ꯉꯥꯟꯕꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ. ꯄꯤꯗꯨꯕꯨ ꯄꯥꯝꯃꯨꯗ꯭ꯔꯣ ꯑꯔꯦꯝꯕꯗ ꯇꯥꯍꯜꯂꯤꯗꯣ? ꯍꯌꯦꯡꯋꯥꯏ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯗ ꯀꯞꯅꯕ ꯊꯝꯖꯤꯜꯂꯨ. ꯁꯤꯜꯕꯤꯌꯥ ꯍꯟꯗꯛꯃꯨꯛꯇꯤ ꯍꯥꯏꯐꯦꯠ ꯅꯣꯛꯏ. ꯀꯞꯄꯣꯏ ꯑꯝꯇ. ꯑꯗꯨꯅꯕꯨ ꯐꯔꯝꯅꯤ. ꯀꯞꯇꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯣꯛꯀꯣ. ꯅꯣꯛꯁꯦ. ꯑꯗꯨꯅꯕꯨ ꯐꯔꯕꯅꯤ. ꯀꯞꯇꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯣꯛꯁꯦ. ꯅꯣꯛꯁꯨ ꯅꯣꯛꯏ ꯑꯝꯇ. ꯑꯦ, ꯀꯞꯁꯨ ꯀꯞꯇꯕ ꯅꯣꯛꯁꯨ ꯅꯣꯛꯇꯕ, ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ. ꯃꯤꯅ ꯀꯩꯅꯥꯁꯦ ꯃꯨꯔꯇꯤ ꯃꯥꯜꯂꯦ ꯍꯥꯏꯅꯔꯅꯤ. ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯇ ꯑꯣꯏꯔꯁꯨ ꯇꯧꯀꯣ. ꯁꯤꯜꯕꯤꯌꯥ ꯃꯈꯨꯠꯇꯨꯅ ꯉꯥꯟꯕꯗ ꯄꯣꯞ ꯄꯣꯞ ꯊꯥꯏ. ꯃꯋꯥꯗꯕ ꯐꯨꯏꯅꯦ. ꯍꯌꯦꯡꯋꯥꯏ ꯅꯈꯨꯠꯇꯣ ꯅꯤꯛꯆꯔꯛꯆꯅꯤ ꯅꯊꯛ ꯑꯍꯟꯗ ꯐꯨꯕꯒꯤ. ꯑꯗꯣ ꯗꯥꯉꯥꯟꯕ, ꯑꯩꯕꯨ ꯂꯨꯈ꯭ꯔꯥ? ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯉꯥꯟꯕꯅ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯌꯥꯔꯦ. ꯉꯥꯟꯕ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ. ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯈꯔ ꯆꯠꯊꯣꯛꯂꯒ ꯗꯦꯕꯤꯀꯥꯗ ꯀꯣꯜ ꯇꯧꯏ. ꯔꯤꯡ ꯆꯠꯄꯒ ꯄꯥꯏꯔꯛꯄꯅ ꯍꯥꯜꯂꯤ. ꯍꯜꯂꯣ ꯉꯥꯟꯕ. ꯀꯥꯏ ꯂꯩꯒꯦ? ꯌꯨꯝꯗ ꯂꯩꯌꯦ. ꯀꯔꯤ ꯂꯩꯔꯒꯦ? ꯑꯩꯒ ꯑꯝꯇ ꯎꯅꯁꯦ ꯌꯥꯒꯗ꯭ꯔꯥ? ꯗꯦꯕꯤꯀꯥꯁꯨ ꯍꯔꯥꯎꯅ ꯌꯥꯅꯤꯌꯦ. ꯅꯪ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ? ꯁꯤꯜꯕꯤꯌꯥꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯉꯥꯟꯕꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ. ꯑꯃꯗꯨꯁꯨ ꯎꯅꯁꯤꯒ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ. ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡꯗ ꯉꯥꯟꯕꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ. ꯗꯦꯕꯤꯀꯥ. ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯑꯩꯗꯤ ꯃꯤꯍꯨꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ. ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯂꯗꯤ ꯑꯩꯗꯤ ꯀꯥꯏꯅꯤꯁꯦ. ꯍꯣꯏꯗ, ꯍꯥꯏꯔꯛꯂꯁꯨ ꯀꯥꯏꯗꯦ. ꯑꯩꯅ ꯌꯥꯗꯧꯕ ꯑꯗꯨꯝ ꯂꯩꯔꯁꯤꯕꯨ. ꯑꯆꯤꯛꯄ ꯃꯐꯝꯁꯤꯗꯒ ꯀꯧꯗꯅ ꯎꯅꯁꯤꯒ ꯍꯥꯏꯔꯤ. ꯇꯥꯟꯗꯨꯝ ꯆꯥꯔꯦ. ꯑꯩꯁꯨ ꯍꯥꯏꯅꯤꯡꯕꯈꯩꯗꯣ ꯂꯣꯏꯅ ꯍꯥꯏꯍꯧꯔꯒꯦ. ꯂꯣꯟ ꯂꯣꯟꯗꯅ ꯂꯥꯛꯄꯗ ꯉꯥꯟꯕꯁꯨ ꯎꯔꯦ. ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯆꯪꯁꯤꯜꯂꯛꯏ. ꯁꯤꯜꯕꯤꯌꯥꯗꯤ ꯗꯦꯕꯤꯀꯥꯒ ꯂꯥꯛꯄ ꯎꯕꯗ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯔꯦ. ꯉꯥꯟꯕꯒꯤ ꯃꯔꯨꯝꯗ ꯂꯩꯁꯤꯜꯂꯤ. ꯑꯃꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯉꯥꯟꯕꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯋꯥ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯗꯦꯕꯤꯀꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ. ꯗꯦꯕꯤꯀꯥ ꯉꯛꯅ ꯉꯥꯟꯕꯗ ꯌꯦꯡꯂꯛꯏ. ꯁꯤꯜꯕꯤꯌꯥꯁꯨ ꯉꯥꯟꯕꯅ ꯐꯤꯡꯒꯠꯂꯛꯄ ꯑꯗꯨꯗ ꯀꯤꯕꯗ ꯂꯣꯏꯔꯦ. ꯉꯥꯟꯕ. ꯁꯣꯝ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ. ꯁꯣꯝꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯣ ꯊꯕꯛ ꯇꯧꯕ ꯇꯧꯕꯤ ꯉꯥꯛꯇ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯁꯣꯝꯒꯤ ꯏꯃꯥ ꯏꯄꯥꯁꯨ ꯁꯨꯅ ꯂꯩꯔꯝꯕ ꯌꯥꯏ. ꯗꯦꯕꯤꯀꯥ. ꯉꯥꯟꯕ, ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯅꯪ ꯉꯛꯄ꯭ꯔꯥ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ? ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯉꯛꯄ ꯊꯥꯖꯗꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯇꯧꯔꯛꯀꯗꯣꯏꯁꯦ. ꯃꯔꯝꯗꯤ ꯅꯪꯅ ꯊꯥꯖꯗꯕ ꯈꯜꯂꯨꯗꯕ ꯉꯥꯛꯇ ꯇꯧꯔꯛꯄꯅꯤꯅ. ꯁꯤꯜꯕꯤꯌꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯗꯦꯕꯤꯀꯥꯗ ꯎꯠꯂꯤ. ꯃꯥꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯃꯥꯁꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ. ꯊꯋꯥꯏ ꯌꯥꯎꯗꯅ ꯍꯛꯆꯥꯡꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯑꯣꯏꯔꯣꯏꯗꯕꯗ ꯃꯪꯂꯥꯟ ꯌꯥꯝꯅ ꯁꯥꯒꯠꯀꯅꯣ. ꯅꯪꯁꯦ ꯑꯩꯅ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯈꯟꯅ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯪꯉꯣꯟꯗ ꯁꯤꯌꯔ ꯇꯧꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯗꯤ ꯇꯝꯊꯤꯕ ꯃꯍꯤꯛ ꯑꯃ ꯑꯣꯏꯔꯝꯂꯦ. ꯑꯉꯥꯡꯗ ꯊꯤꯟꯗꯨꯅ ꯆꯤꯛꯂꯛꯀꯅꯣ. ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ. ꯉꯥꯟꯕ ꯁꯤꯜꯕꯤꯌꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯠꯈꯤ. ꯗꯦꯕꯤꯀꯥꯁꯨ ꯈꯪꯂꯦ ꯁꯤꯜꯕꯤꯌꯥꯗ ꯉꯥꯡꯂꯨꯕꯒꯤꯅꯤ ꯍꯥꯏꯕ. ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯋꯥꯔꯧꯈ꯭ꯔꯦ. ꯉꯥꯟꯕꯁꯨ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ. ꯑꯗꯨꯛ ꯂꯨꯅ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯂꯣꯏꯅꯔꯛꯄꯅꯤ. ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ? ꯑꯗꯨꯕꯨ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕꯤ, ꯃꯤꯡ ꯐꯥꯎ ꯅꯣꯡꯇ ꯀꯧꯗ꯭ꯔꯤꯕꯤ, ꯑꯉꯥꯡꯗꯒꯤ ꯍꯦꯟꯅ ꯀꯧꯖꯗ꯭ꯔꯤꯕꯤ, ꯑꯉꯥꯡ ꯀꯞꯍꯟꯕꯒꯤꯗꯃꯛꯇ ꯆꯩꯔꯥꯛ ꯄꯤꯔꯝꯂꯤꯕꯅꯤ. ꯁꯤꯜꯕꯤꯌꯥ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ. ꯉꯥꯟꯕꯁꯨ ꯊꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯊꯧꯏ. ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯁꯨ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ.
ꯉꯥꯟꯕ ꯁ꯭ꯀꯨꯜ ꯂꯣꯝꯗ ꯆꯠꯁꯤꯔꯥ? ꯍꯣꯏ. ꯍꯧꯖꯤꯛꯐꯥꯎ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕꯣ? ꯊꯥꯖꯩ. ꯑꯉꯥꯡ ꯅꯪ ꯏꯄꯤꯛ ꯄꯤꯛꯇꯅ ꯑꯁꯨꯛ ꯆꯥꯎꯕ ꯑꯩꯕꯨ ꯑꯣꯠꯄꯅꯦꯕ ꯅꯠꯇ꯭ꯔꯥ? ꯑꯣꯠꯇꯦ. ꯑꯣꯠꯇꯦ ꯀꯥꯏꯅ ꯈꯨꯅꯝꯁꯤꯅ ꯊꯥꯖꯤꯜꯂꯛꯀꯅꯤ. ꯁꯤꯜꯚꯤꯌꯥꯁꯨ ꯄꯦꯔꯤ ꯄꯦꯔꯤ. ꯅꯪꯅ ꯆꯥꯎꯕ ꯍꯦꯜꯂꯦꯅ ꯑꯐꯥꯎ ꯁꯥꯅꯣ. ꯑꯌꯥ, ꯄꯦꯕꯤꯒ ꯇꯧꯏꯅꯦ. ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯦ. ꯍꯥꯏꯗꯦꯒ ꯍꯥꯏꯅꯦ. ꯅꯨꯡꯁꯤꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨꯅ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯅ ꯊꯤꯟꯗꯠꯂꯤ ꯅꯠꯇ꯭ꯔꯣ? ꯊꯤꯟꯁꯨ ꯊꯤꯟꯗꯅ ꯃꯆꯤꯜ ꯊꯤꯅꯦ. ꯉꯥꯟꯕꯁꯨ ꯁꯤꯜꯚꯤꯌꯥꯒꯤ ꯑꯗꯨꯃꯥꯏꯅ ꯀꯣꯊꯔꯛꯏ. ꯑꯁꯦꯡꯕꯒꯤ ꯃꯆꯤꯜ ꯊꯤꯕ꯭ꯔꯅꯦ? ꯁꯤꯜꯚꯤꯌꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ. ꯌꯥꯔꯦ, ꯍꯣꯃꯣ ꯃꯥꯜꯂꯦ. ꯑꯦ, ꯑꯩꯗꯤ ꯌꯥꯝ ꯁꯥꯊꯤꯕꯅꯤꯍꯦ. ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯅꯨ. ꯗꯥꯉꯥꯟꯕ. ꯗꯥꯉꯥꯟꯕꯅ ꯐꯤꯡꯒꯠꯄꯗꯣ ꯑꯩ ꯌꯥꯝꯅ ꯀꯤꯖꯩꯌꯦ. ꯑꯗꯨꯃꯥꯏꯅ ꯅꯣꯔꯃꯦꯜꯗ ꯑꯗꯨꯝ ꯂꯩꯌꯨꯀꯣ. ꯑꯁꯦꯡꯕꯒꯤ ꯀꯤꯖꯕ꯭ꯔꯅꯦ? ꯀꯤꯖꯩ. ꯑꯗꯨꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯅꯊꯟꯇ ꯄꯪꯁꯥꯎꯗ ꯁꯥꯎꯕꯤꯗꯣ ꯃꯗꯨ ꯇꯧꯅꯨꯀꯣ. ꯅꯪꯒꯤ ꯄꯦꯟꯗꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯌꯨ. ꯍꯣꯏ. ꯁ꯭ꯀꯨꯜ ꯂꯣꯝꯗ ꯂꯥꯛꯂꯒ ꯁꯨꯇꯤ ꯊꯥꯔꯛꯄ ꯉꯥꯏ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯨꯇꯤꯁꯨ ꯊꯥꯔꯛꯏ. ꯔꯦꯕꯤꯀꯥ ꯊꯣꯛꯂꯛꯄ ꯎꯕꯗ ꯉꯥꯟꯕꯅ ꯀꯧꯗꯨꯅ ꯔꯦꯕꯤꯀꯥꯁꯨ ꯒꯥꯔꯤꯗ ꯇꯣꯡꯂꯛꯏ. ꯑꯗꯨꯒ ꯍꯣꯁꯇꯦꯜ ꯂꯣꯝꯗ ꯊꯧꯔꯛꯏ. ꯔꯦꯕꯤꯀꯥ ꯉꯥꯟꯕꯗ ꯏꯀꯥꯏꯒꯨꯝꯁꯨ ꯇꯧꯏ. ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯅ ꯀꯧꯕ ꯉꯥꯡꯕ ꯇꯥꯈꯤꯗꯕꯒꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯅꯤꯃꯛ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ. ꯔꯦꯕꯤꯀꯥ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯃꯇꯦꯡ ꯄꯥꯡꯂꯒ ꯁꯥꯎꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯥ ꯑꯣꯏꯅ ꯏꯀꯥꯏꯔꯤ. ꯑꯅꯤꯗꯨꯗꯤ ꯅꯨꯡꯁꯤꯅꯕ ꯀꯧꯕꯅꯤꯅ ꯈꯔ ꯁꯥꯎꯗꯣꯛ ꯁꯥꯎꯖꯤꯟ ꯇꯧꯔꯕꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦ. ꯉꯥꯟꯕ. ꯔꯦꯕꯤꯀꯥ. ꯔꯦꯕꯤꯀꯥꯁꯨ ꯑꯃꯨꯛ ꯈꯨꯝꯂꯛꯏ. ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯑꯃꯨꯛ ꯅꯠ ꯅꯥꯟꯊꯣꯛꯂꯦ ꯈꯪꯉꯗꯤ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯂꯒ ꯅꯥꯟꯊꯣꯛꯄ ꯅꯠꯇꯣ ꯂꯩꯁꯤꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯁꯨ ꯅꯠ ꯍꯟꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡ ꯂꯩꯔꯦꯅꯦ. ꯔꯦꯕꯤꯀꯥ ꯏꯀꯥꯏꯗꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯦ. ꯁꯣꯝꯗꯁꯨ ꯗꯦꯕꯤꯀꯥ ꯁꯥꯎꯅꯤꯡꯕꯒ ꯆꯥꯛꯄꯒ ꯄꯨꯜꯂꯒ ꯐꯅꯦꯛ ꯑꯗꯨ ꯁꯠ ꯍꯣꯡꯗꯣꯛꯂꯒ ꯈꯪꯒ꯭ꯔꯥꯎ ꯑꯣꯏꯅ ꯁꯦꯠꯂꯤ. ꯑꯩꯇ ꯁꯤꯖꯅꯤꯡꯉꯦꯗ. ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯅꯨꯡꯁꯤꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯅꯨꯡꯁꯤꯗꯅꯕ ꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ರೆ. ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕꯤ ꯇꯧꯉꯝꯕꯤ ꯑꯣꯏꯅ ꯈꯜꯂꯝꯂꯅꯤ. ꯉꯥꯟꯕ, ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯒꯤ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤꯀꯣ. ꯉꯥꯟꯕꯁꯨ ꯗꯦꯕꯤꯀꯥꯗ ꯐꯣꯟ ꯇꯧꯔꯛꯈꯤꯗ꯭ꯔꯦ. ꯗꯦꯕꯤꯀꯥꯁꯨ ꯏꯀꯥꯏꯕꯗꯒꯤ ꯉꯥꯟꯕꯗ ꯐꯣꯟꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ. ꯃꯦꯁꯦꯖꯁꯨ ꯊꯥꯔꯛꯈꯤꯗ꯭ꯔꯦ. ꯉꯥꯟꯕꯒꯤ ꯃꯌꯨꯝꯗ ꯇꯣꯏꯅ ꯆꯠꯄꯗꯨꯁꯨ ꯆꯠꯈꯤꯗ꯭ꯔꯦ. ꯁꯤꯜꯚꯤꯌꯥ 12ꯀꯤ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ. ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ. ꯉꯥꯟꯕꯅ ꯁꯤꯜꯚꯤꯌꯥꯒꯤ ꯑꯋꯥꯠꯄ ꯄꯨꯝꯕ ꯃꯦꯜꯂꯤ. ꯁꯤꯜꯚꯤꯌꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯈꯪꯗꯕ ꯌꯥꯎꯕꯁꯤꯡ ꯑꯗꯨ ꯉꯥꯟꯕꯅ ꯂꯣꯏꯅ ꯇꯥꯛꯄꯤ. ꯁꯤꯜꯚꯤꯌꯥꯁꯨ ꯉꯥꯟꯕꯗ ꯀꯦꯕꯗ ꯂꯣꯏꯔꯦ. ꯉꯥꯟꯕꯁꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏꯅ ꯌꯥꯏ. ꯇ꯭ꯌꯨꯁꯟ ꯇꯧꯐꯝ ꯁꯪꯒꯣꯏꯗ ꯊꯥꯔꯤꯕ ꯕꯦꯟꯁꯁꯤꯡ ꯑꯗꯨꯗ ꯂꯥꯞꯇꯛ ꯂꯥꯞꯇꯛꯅ ꯐꯝꯗꯨꯅ ꯈꯔ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯄꯥꯅꯔꯤ. ꯁꯤꯜꯚꯤꯌꯥ ꯈꯣꯏꯁꯨ ꯃꯅꯤꯡꯗ ꯐꯝꯗꯨꯅ ꯄꯥꯔꯤ. ꯉꯥꯟꯕꯅ ꯁꯪꯂꯤ. ꯁꯤꯜꯚꯤꯌꯥ. ꯑꯁ, ꯗꯥꯉꯥꯟꯕ. ꯀꯩꯅꯣꯅꯦ, ꯂꯥꯏꯔꯤꯛꯇ ꯑꯩꯒꯤ ꯃꯤꯡꯒ ꯌꯥꯎꯔꯕꯣ? ꯄꯥꯕ ꯇꯜꯂꯦꯕ. ꯑꯗꯩꯗꯤ ꯆꯩ ꯂꯥꯛꯀꯅꯤꯀꯣ. ꯁꯤꯜꯚꯤꯌꯥꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯆꯩ ꯂꯥꯛꯀꯅꯤꯒ ꯐꯨꯒꯅꯤꯒ. ꯃꯥꯅ ꯈꯔ ꯆꯥꯎꯕꯁꯤꯗ ꯍꯩꯄꯥ ꯌꯥꯝꯅ ꯁꯥꯔꯤꯕ. ꯃꯁꯝꯗꯣ ꯀꯣꯛꯈꯩ ꯐꯣꯏꯔꯗꯤ. ꯀꯔꯤꯅꯣ ꯁꯨꯝ ꯉꯥꯡ ꯂꯩꯔꯤꯗꯨꯕꯣ? ꯃꯥꯡꯗ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯅ, ꯗꯗꯥ, ꯁꯤ ꯑꯝꯇ ꯍꯥꯏꯕꯤꯌꯣ, ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯉꯥꯟꯕꯅ ꯆꯠꯀꯦ ꯇꯧꯕꯒ ꯁꯤꯜꯚꯤꯌꯥꯅ ꯈꯨꯗꯥꯡꯗ ꯄꯥꯏꯔꯛꯏ. ꯔꯦꯕꯤꯀꯥꯅ ꯌꯦꯡꯂꯛꯄꯗ ꯐꯠ ꯊꯥꯗꯣꯔꯛꯏ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯏꯕꯣꯍꯜꯗ ꯆꯤꯡꯂꯦꯟꯒꯤ ꯀꯣꯜ ꯂꯥꯛꯏ. ꯏꯕꯣꯍꯜ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩ. ꯔꯥꯅꯤꯁꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ. ꯀꯩꯗꯧꯔꯦ ꯑꯃꯨꯛ? ꯏꯕꯣꯍꯜ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯤ. ꯔꯥꯅꯤ ꯉꯛꯄꯒ ꯄꯥꯈꯠꯄꯒ ꯄꯨꯟꯈ꯭ꯔꯦ. ꯉꯥꯟꯕꯁꯨ ꯀꯧꯊꯣꯛꯇꯨꯅ ꯋꯥꯔꯤ ꯑꯗꯨ ꯇꯝꯃꯤ. ꯏꯕꯣꯍꯜꯅ, ꯑꯩꯈꯣꯏꯁꯨ ꯆꯠꯇꯕ ꯌꯥꯔꯔꯣꯏ. ꯑꯉꯥꯡ ꯑꯗꯣ ꯂꯣꯏꯁꯤꯟꯅꯕ ꯈꯔ ꯍꯥꯏꯔꯤꯆꯣ.
ꯔꯥꯅꯤ ꯊꯣꯛꯂꯛꯇꯨꯅ ꯔꯦꯕꯤꯀꯥ ꯀꯧꯊꯣꯔꯛꯏ꯫ ꯔꯦꯕꯤꯀꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈꯤ꯫ ꯔꯦꯕꯤꯀꯥ ꯁꯤꯜꯚꯤꯌꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯔꯛꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯇꯥꯔꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯁꯤꯜꯚꯤꯌꯥ, ꯀꯩꯗꯧꯔꯒꯦ? ꯃꯦꯝꯅ ꯅꯣꯏꯗ ꯆꯠꯂꯨꯁꯦ ꯂꯣꯏꯁꯤꯜꯂꯣꯅ ꯍꯥꯏꯌꯦ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯉꯛꯅ, ꯑꯦ ꯀꯩꯒꯤꯅꯣ? ꯀꯩꯗꯧꯕꯒꯦ? ꯑꯩꯁꯨ ꯌꯥꯎꯗꯣꯏꯅꯦ, ꯗꯥꯉꯥꯟꯕꯁꯨ ꯌꯥꯎꯗꯣꯏꯅꯦ, ꯂꯣꯏꯁꯤꯜꯂꯣ꯫ ꯑꯁꯦꯡꯕꯩꯔꯣ? ꯑꯗꯨꯗꯤ ꯑꯩ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯒꯅꯦ ꯆꯥꯛ ꯍꯥꯞꯄꯝꯃꯣꯅ ꯍꯥꯏꯈꯤꯒꯦ꯫ ꯐꯣꯟ ꯇꯧꯔꯨꯈꯤꯒꯦꯀꯣ꯫ ꯁꯤꯜꯚꯤꯌꯥ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯊꯣꯛꯈꯤ꯫